Hana United Progressive Alliance UPA Lengaki matamda semduna chatnaramba khungangi miyamda sahi amada numit chamani suksoi soidana khusumal phangba thabak subagi act Mahatma Gandhi National Rural Employment Guarantee Act MG Narega adu hauzik lairiba Bharatiya Janata Party BJP na luchingba National Democratic Alliance NDA lengakna Viksit Bharat Guarantee for Rozgar and Ajivika Mission Gramin BBG Ramji Act lising ani kunmanga na mahut sinduna saliba tha sigi amadagi leba sigi state amasung union territory khuding makta chatnaba hohankhre Anauba scheme asi Andhra Pradesh ki Tirupati da pangthokpa thoram amada Union Minister of Rural Development Shivraj Singh Chauhan na haudokhibani scheme asi haudopagi thoram sing state amasung union territory sing da su pangthoknakhi Manipur gi oina su Imphal West District ki Lamsang Assembly Constituency gi manung chanba Salam Tharoizam da leiba Eco Tourism Park ta Se Minister Yumnam Khemsa na hudokhi Hana MG Narega gi job card paiba singda nongmagi khusumal lupa chani maifumdoi phanghalamba adu anoba BBG Ramji gi makhada haujik lupa chahum phanghalagani aduga thabak subagi numit masingsu chamadagi chamakunmanga da hengetlagani UPA lengakna masigi flagship program ama oina Mahatma Gandhi National Rural Guarantee Scheme haudoktuna leiba asigi state amasung union territory khudingmakta chanarakhi scheme asi parliament na kumjalising ani mangagi August thada pass tawduna National Rural Employment Guarantee Act haina khangnaraklaba matungda konna Mahatma Gandhi National Rural Employment Guarantee Act MG Narega haina ming olakhibani Act asigi makhada paikhatpa National Rural Guarantee Scheme asina kumjalising ani taruk ki February anida Andhra Pradesh ki Anantapur district ki manung chana leiba Bandlapalli Khungangda matam adugi Prime Minister Dr. Manmohan Singh amasung UPA gi chairperson Sonia Gandhi na haudoktuna chanarakhi scheme asi haurakpada tongan ba state kuntaruk ki district chani khaktada chanarakhi district chani khangatpada Manipur gi oina Tamenglong district yaurakhi Inglising ani taruki April da Tamenglong district headquarters ta pangthokpa thoram amada matam adugi se minister Okram Ibobi Singna Tamenglong district ta National Rural Employment Guarantee Scheme haudokhi ani suba tangka ki oina tongan ba state singdagi district chama taruk khangatpada Manipur gi Churachandpur amasung Chandel district yaurakhi tungda kumjalising ani nipan gi April amadagi scheme asi lebak asigi district khudingmakta chanarakhi Mahatma Gandhi National Rural Employment Guarantee Act ki mahut sinnaba Parliament ta puthorakpa BBG Ramji Bill 2015 Lok Sabha na December 19 da aduga Rajya Sabha na December 18 da pass tawkhi December 10 na President Draupadi Murmu na ayaba piduna bill asi Act onduna chanaba horakhi Laibak asigi khungangi miyamda sahi amada numit chama kunmangani suksoi soidana khusumal phangba thabak pigadaba scheme asigi asangba senpham center na sada humpu aduga state union territory singna sada nifu puthoklaga paikhatkadabani awang nongpok amasung Himalayan state singi oina di center na sada marputara puthoklaga state na sada tara khaktamak puthokani Manipur gi oina su puthokadaba senpham si sada tarani sada marputara na center na puthokadabani Mamangda UPA lengakna MG Narega haina kauduna paikhatlamba Mahatma Gandhi National Rural Employment Guarantee Scheme adu leba asigi khungangi miyamgi senmitlon phagathanbada chauna mateng pangba yamna phaba scheme ama oikhi hauzik NDA lengakna Mahatma Gandhi National Rural Employment Guarantee Act ki mahut senba BBG Ramji Act semduna paikhalakliba BBG Ramji Act asiso aphaba scheme ama adum oigani BBG Ramji Act asina Khunja singna sahi amada punna numit chama kunmangani thabak subagi khudongchaba phangkhiba asina lakliba sahi 2023 di leiba asi wata padaba haibadi Viksit Bharat ama oinaba sangsileba khongjang asida yamna chawba thodang lauragani haibasi lengak asigi thajabani adubu scheme asi leiba asida kaya yamna mai pakna pangthokli amasung masibu thabakta onthokpada karamba singnaba mayoknaribage haiba wafamsu leiri Bureaucrat singna matam chana thabak tawbidabadagi beneficiary oiriba job card holder singna matam sangna makhoigi phangpham thokpa khusumal phangdabagi awaba mayoknaba aduga state kharadana atopa state ta phangnariba khusumal gi sangdagi hanthabasu thengnari thabak subada konagadaba senpham budget ta hablaktaba amadi khungangi thabak suba yaba matamda fund thadoroktabana matam chana thabak pangthokpa ngamhande Lengakna piriba thabak suba yabagi numit masing asi miyoi kharada suna phanglabasu miyoi kharada di masi oide haiba wafam leibana lengakna pamliba leibak sigi miyam pumbagi soidangam daba punsi mahing haibadu ohenba ngamdri Fan lana lokthokpa job card lana sajinba amasung attendance record semdok sadokpana beneficiary singdagi fund divert tawhali haiba wafam so adumak leiri
ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ, water conservation structure na chingba community gi lan oiriba polamsing asi sabada substandard oi haiba wafam thengnari. Ningthina train tawraba staff watpa, MIS data amasung social audit ta sonthabagi mami tari. Manung hanjinba mafamsingda urum langba pothafam, thaknaba ising amasung first aid ki polamsing leitabagi wafam thengnari. Pumnamak asigi matakta leingak na thadariba senphamga phanglakliba mahiga sanaribra haiba wahangsu leiri. Aduna scheme asi mapungphana mai pakhansi hairabadi awatpa asoiba pumnamak menkhatpa tai.